Akasvani Imphal Wahengbam Rajesh na pau pajari ahanbada maruiba pau Mahut Director Ngangum Utam Nahari Imphal Sahar Luna na thamnaba hotnabada miyamgi mateng yaudana sarkar khaktana kaidong nungjisu ngamloi Security Force na Manipuri sing amasung tampaki mafam singda thiumagi thabak leptana chathari kulai amasung sel khaibada chenabani haiba miyoi sing phare amasung Pradhan Mantri Narendra Modi na hari mahaki sarkarna leibak asida sana khonabi culture ama sengotpa ngamle Mahut ki Director Ngangum Utam na hari Imphal Sahar Luna na thamnaba hotnabada miyamgi mateng yaudana sarkar khaktana kaidong nungjisu ngamloi Imphal Sahar bu Luna na thamnabagi matangda miyamda appeal torodana Siri Utam na hai aikoigi kaithel aikoigi akoiba mafamsing Luna na thamba haibasi aikoigi thaudangni mang hai Mahut bibangna miyamgi wakat amadi apen pen da phongdoknabagidamak telephone ama hangdoktuna thamle masigi number na 87875555 493 ni hairiba number asida miyamna ayuk pung taradagi nungthil pung manga phawba phone taroktana miyangi mod amasung wakat piraknaba mahangna hairi Siri Utam hai municipality na paikhalakpa thauram singda miyam dukan amasung kaithel phamliba singna mateng pangbiu Imphal manungi maruiba kaithel thangal amasung pauna kaithel gi dukan singi thong machu chap manahanduna kaithel asibu hena masak phajana bo honaminasi Siri Utam hai Lainga ka miyam ga khusam naraga akhoi akoiba akhoi khungang akhoi kaithel nalhan na bo hona minaba ma changi Manipur gi waina singnaba mayam ama leibana akhoina khangnan nalhan ba haibse dum wagani matam changani adubu matam changaju ngamoidaba thabakti natte akhoi lengjen manana hona bada dum sungsoi soidana matam kharagi manungda ahongba purakpa ngamgani haibse thajai adubu hojik Imphal da uribasidi yum dagi pot mayom sorok mataida khillaga thamamba ma Masidi yamna soiba khongthang amani aigi imungdagi thoiba lukhak jagum amot pase mafam chana loisan bai basidi aigi thaudangni haibase khoi ningjangmina gadobani Swasthata Action Plan Nisingani Kunmanga Kuntaruki Manungchana Imphal West Jilagi Irom Maizrau da Laiba Model English School da RIMS Imphal na Sinduna Lemna Layangbi Game ama pangthokre game asi maroina relief camp ta laiba mahiroi singidama pangthokpani hari game aduda punna mahiroi chamyangkai muk layangki amadi lemna hidak lantaksu yenthokki amaromda hospital asina sinduna ISPPD Nanhi Muskan Project Amadi ETA North East Foundation Trust ka khusam naraga Moirang College Relief Camp da Oral Health ki matang da miyambu hena khanganabagi thauram ama ngarang pangthokre thauram adu Department and Pediatric and Preventive Dentistry Dental College na sinbani punna mahiroi nipumangamuk saruk yaki hari Tamenglong jila da Ain amasung santi raksagi phibam khara phagalakpadagi jila asigida leiba school sing ngasidagi mahauksagum class hauragani hari Tamenglongi Zonal Education Officer N Abonpau Christopher na thokpa cherolaman hai jila asida leiriba school singi principal headmaster headmistress singna mahausagum school sing class haunaba thabak paikhatnaba khanghali ningsing bayai lamgi wahaudagi Indiang Long amasung Dailong khulgi marakta khana chainaba thoroppadagi jila adugi mafam kharada athingba thamduna lakhibani Pradhan Mantri Jan Arogya Yojana PMJAY gi card sabagi matangda Imphal East Jilagi Thongju Kendra numit umni chatharakpa thoram ngarang loisinkhre thoram adu Thongju Kendra gi MLA Thongam Biswajit amasung MP Maharaj Sanajawa Leisembigi nominee Thokchom Sarat Chandrana sinkhibani maduda punna miyoi chahumlong gi card sing saki Akasbani Imphal digi pau tabiri Security Force na Manipur ki ching amasung tampaki mafam singda thiumbagi thabak leptana chathari Manipur Police ki control room na thokpa cherol amada Bishnupur amasung Churachampur jila gi tainaba Loktak Police Station gi manung chanba Samu Chep Loktagi yamlaba khujuklai sing phangle madugi manungda magazine yawba SLR ani single barrel nongmai ama semdoklaba mortar ani grenade mari magazine yawba local made 9mm pistol ani nongmai marusing amadi atei polong kya phagat pangamle Akaknaba paugi matungina Raija sigi mafam kya da sel khaibagi thabakta chenaba miyoi sing phananaba thihumbagi thabak leptana chathari asiguma thihumbagi thabak chathabada ngarang Imphal West Jilagi Mayang Imphal Police Station gi manung chanba Mayang Imphal Haigum Yangbidagi KCP PWG amasung KYKL Sorepa gi miyoi ani phare
makoidigi mobile phone ani fangle haukiba thangje numitana Imphal East Jilagi Andro Police Station gi manungchanba Yaripok Lai Manaidagi KCP apunbagi mioi ama fare mangondagi magazine yawa 9mm pistol ama kapa yariba nomoi maru manga mobile phone ama amadi chechang kaya marum phangle hari Police ki serolun hai ngarang Imphal East ki pangai gi kairang singya degi mioi ama heroin gram kuntra mariga konana fare Imphal West ki Pauna Bazar da ngarang nupi ama mangaksamda katina thilambaga mari lenana mioi ama phare soklaba nupi adu hospital da puna laingbagi thabak chathari hari Pradhan Mantri Narendra Modi ne hari mahaki sarkar na laibak asida sana khonabagi culture ama sengat pangamle Khelo India thoram asi masigi chapchaba khudam amani Games asina laibak asigi haithoi singthorba naha kayabu khangdok pangamle Bihar na yumbu oidana ngarang degi hokiba tare chuba Khelo India Youth Games hokdokpagi thorumda video message ki kuthangda Pradhan Mantri nahai laibak asida Khelo India Center lising ama hangdoktuna sana khonabagi lamda haithoi singthorba naha kayabu sengatpagi thabak chathari Siri Modi nahai Khelo India gi kuthangda mahoksadagi leijaraklaba masana gatka kalia pattu amasung khokho hapsinduna khungangi naha singbu khudong chaba kayamarum piri Inkumja lising ani kuntra tarukta Bharat na yumbu oiduna Olympic pangthoklagani hairaduna Pradhan Mantri nahai masina Bharat ki sana khonabagi shakti adu utpangam lagani भारत में स्पोर्ट्स अब एक कल्चर के रूप में अपनी पहचान बना रहा है और जितना ज्यादा भारत में स्पोर्टिंग कल्चर बढ़ेगा उतना ही भारत की सॉफ्ट पावर भी बढ़ेगी खेलो इंडिया यूथ गेम्स इस दिशा में देश के युवाओं के लिए एक बहुत बड़ा प्लेटफॉर्म बना है Thasigi tara manga phawa chathagadaba sahi tara nipan makhagi Khelo India Youth Games asida sanaroi lising nipan changma romna tongan tongan ba masana kunipan gi namak takaman lising ani chamri phangnaba athoi hen tanagani games asi Bihar gi sahar tarukta pangthokani aduga cycling shooting amasung athletics na Naidiri-da pangthokani ngasi phongba pawsi singi maroi pawk singi dama hojik Nongmeikapam Bedamani leire Bedamani Thagachari Rajesh Pongnafamda ngasi MLA singna government semnabagi poram yatpa mifam pangthokadori haiba pauna ahan headline tawri The People's Chronicles da Pauna Bazar da nupa amana nupi amabu katina thinkre chenaba myoi fagat pangamkre haiba pauche asigi ahan belamai da fongli Agriculture amasung Farmers Union Minister na Indian Council of Agriculture and Research ki horticulture ki matangda mifam pangthokibagi pau amasu pauche asida fongba thengnari Sanga Express Edition animakta BJP gi luchingba sing kok chungsinari anoba CM hablaklaba yari haiba pau ahan headline tawri Sana lebakta Miyam gi lengak lehanaba Governor unaduna taksin ki balaire haina Manipur gi Speaker Satyabrata na fongdo ki bawafam pauche asigi ani suba headline tawduna fongli Manipur gi Arts and Culture malem gi miyamna pamnaba hengalakli haiba pau amasu pauche asigi lama ahan belamai da fongba thengnari Naharol gi thaudangda Cookie Singi Separation Day thoramda gun salute piruba singi mathakta FIR pankre khulai sing recover tawba ngamkre haiba pau ani suba headline tawduna fongli Cookie gi demand bu demand la separate administration amuk hai separation day amuk palan taw ngaihak ngaihaki aningbata tawraga leire haiba pau amasu pauche asigi anchor kalam da fongli Manipur Melda May ahumda Imphal gi Khumal Lampakta pangthokiba miyam gi mifamda saruk yakiba singda kokomina thagatpa phongdorakli haiba pau ama pauche asigi ahanba lamaida maruoiba pau ama oina phongba thengnari Imphal Free Press ta The Peoples for Animal na Thobal Turel dagi lengoi kotpada thingkibagi pauna ani suba headline tawri The Morning Bell da Manipur gi Speaker Thokchom Satyabrata na hapta asigi manungda anoba sarkar ama semlaba yari haiba pauna ahan headline tawri Senapati da Fongba Hill Hornbill Express ta North East ki BJP ki in charge Sambit Patra lakpagi amadi maramda cleanliness drive chathagibagi pauna maroiba pau ama oina fongli pau asi Tamilong da Fongba Ganfew Mail da su maroiba pau ama oina fongba thengnari Rajesh Thagachari Bedamani aroibada maroiba pau Mahud Director ngangom utam na hari Imphal Sahar lu nana thamna ba honabada miyam gi mateng yaudana sarkar khaktana kaidong desu ngamloi
Security Force na Manipur gi sing amasung tampaki maphamsingda thi humbagi thabak leptuna chathari kulai amasung sel khaibada chenabani haiba mioi sing phare amasung Pradhan Mantri Narendra Modi na hari mahaki sarkarna laibak asida sana khonabai culture ama sengat pangamle pau lojare